ahan bada maru eba pau publish tawdringai mamangda information adugi achum aran hana khangdokpa mathau tai haina IPR gi director na phongdokre Tronglaubi amasung TM kasongda thogdok sing yaning daba utuna khongjang changsin kre Ukrulda thokliba ethnic clashing asigi daita government na pugatabani haina CLP leader K Megha Chandra na phongdokre Department of Mass Communication MUNA University asige Media Archives and Research Center ama nauna hangdokre amadi government nabu pamlabadi Manipur gi irang ase minute manga da loishinba ngamgani haina Rahul Gandhi na phongdokre Kurimjari ISCOM News miyang tabir pun mamakpu ahan mamaktada Suraj Khongban tabam na taram nokchari haujik mapung oiba pau social media ki khuthangda tonga natraga aranba pau ama miyamda sandorokpa haibasi yamnamak khudong thiningai oi maram maduna social media da viral oirakle haiduna hekta thajabagi mahutta information adu hana verify tobiu haina IPR gi secretary Hongyo Warsang na phongdokre wafam basi ngasi DIPR gi auditorium hall da pangthokiba DIPR Manipur fact check haina mingthonba Facebook page ama launch tokibagi thoramaduna mahakna phongdokibani mahakna makha taraduna hai malem gi chawkhatlaba matam asida hojik maru oina social media gi platform singda miyambu lana lamjingba yaba aranba pau amadi tonga kaya ama tattana sandorakpa helakle masina kanagumba khangzadaba miyoi singdadi aranba pau sing adu thajakhiduna makhoina aranba information sing adu sanduraktuna thokhan ningdaba thodok kaya ama thokhale adumakpu ngasigi punsi mahingda lairik laisu tamba amade business banking na chingba hiram kayada internet haiba si yamna mathautai hairiba internet yaudrabadi thabakkumna mak chalaiba ngamdabagi phibamda leiribani loinana hojik AI gi matamasida technology na kham thengna chawkhatlakpaga loi iroinana internet asida AI gi matengna semjin sajinba information amadi image kaya amasu yaurakli masigumba singasi achum aran khangdoknaba platform ama DIPR na launch torokpa haibasi yamnamak pukning thogatningai ni amadi Facebook page asina ningthina mathau pangthokpada media da leiriba miyoi singnasu mapung phana saugat piu hainasu appeal tawki amaromda IPR gi director Dr. TS Charanjit na phongdokibada hojik matamda social media haiba se yamna kanaba platform amani adubu karigumba matamda social media da aranba amadi sasinaba pau sandoraknabagi achauba medium amasu oirakli haiba yai masigi khudamdi tha sigi tang kunmanga da leingak na thokiba notification chap manaba numit mangani internet thingle haina sasinaba order copy ama sandorakpa thengnaki hairiba sasinaba order copy asina karisu khangjadaba micham miyamdagi hendoktuna department gi miyoi phawba order copy adu asengbra natraga sengdrabra haibagi chamamnaba pukhanki adubu department na cross check torba matung order copy adu AI na generate tobani haiba khangbangamki maramaduna masigumba singase matam chana Thizinduna aranba information singasi khangdokpa ngamnaba DIPR Manipurna fact check haina mingthonba Facebook page asi hangdokpani haiki adu bakoi process to bi ya mi leiba my situation du khangna ko to ngam da ki am le aduna yar kai sida no yaw da suggestion to PBO, input to PBO, government accept to be our modify to be some exception to be our scope to be our no discussion the Myanmar suggestion to be. Although most importantly, rule number failed to be follow to
basic ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤ ꯇꯧꯕ ꯉꯝꯃꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯣꯏꯕ ꯋꯥꯠꯄ ꯃꯌꯥꯝꯁꯤꯁꯨ ꯃꯁꯤꯡꯁꯤ ꯌꯥꯝ ꯍꯟꯊꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯇꯧꯕ ꯌꯥꯗꯕ ꯎꯄꯥꯏ ꯂꯩꯇꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯀꯔꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯕꯅꯤ I think it's a very good step at this point of time Directorate lokatpa with the leadership of our director the inputs ma'am yaudisi akhoi continue tawraga success orense ase ai hairga losale andak ta zo koi ngarang na handa koi gi tang kun manga da koi keno tawre na internet shutdown tawre na keno ma document ma ekta thole ado koi jiti ai gi matam ni na masi gu document ma prepare do bai si amna lai de adom yeng badati dum hani gi koi gi government na thoki ba original document du sappa ni haje batare adna public ta di even public ta na ta koi government employees pok ta koi tawrabra ina koi gi government gi koi gi group ta bo koi gi officer na ka thagala pa su yaw adna masi gu base yeng ro kan de du gu to thola po tawm da ba adna si je koi na koi gi department sing da koi na request to je no aduga kara nodal officer am happy du na nodal officer je koi da pb ra ko yaw maming adna any document madugi department du gi office du gi thola pa kan da adugi nodal officer du go koi contact point hoira ga mangon da gi masigi document ji sumbra lan ba do ai do verify ko to je dori bani Tronglaubi amadi TM kasomda thokliba thogdok adubu yaningdaba phongdokladuna Palem amadi masiga chanaminariba Nongren Nongpo Kakching Hairok amadi Oksu Ningthemcha Khulga Kusamnaduna Nongpo Kakching da leiba The Bright Star Union da ngasi wakat mipam chathakre Amoko Amobova PLM PAM Kohor amadi MSF ki makhada tongan mafamda chathaduna lakpa wakat khongjanggi saruk ama oina ima ibel kayana saruk yaraduna ngasi nongpo kakching da leiba The Bright Star Union da pangthokhiba wakat mifamaduda Tronglaubi amadi TM kasomda thokhiba thodok adubo yaningdaba utladuna ima ibel singna akanma kholaw kayasu lawkhi ngasi gi wakat mifamaduda saruk yakhibi Palemgi President Mongjam Bimolata na haikhibada Kumja lising adi kulhumdoigi megi tang ahumdagi hauraga lamdam asida haurakliba irang asina maram oiraga mayamasi awaba kaya mayuk naduna lakli hairiba irang asigi waroi sinama puraknaba hotnabiyu haiduna Manipurgi tongan bambafumdagi ima ibel singna wakat khongjang sing changsinduna halakhi adubo handak Tronglaubi da thokiba thogdokta chahi noriba angang ani lekhidaba amadi thogdok asibu yaningdaba phongdoktuna khoi saunaraba miyamna changsin khiba ihoda CRPF na kapthorakpa nongmai maruna panbadagi micham ahum lekhidaba amadi TM kasomda tangkhul ani hatok khiba thogdok asida mama oibi singna akan mamongda kandem tawi loinana thogdok sing asida chenariba miyoi sing adugi mathakta akan bacherak pigadabani haiba dimanda tongan ba mafam singda miyamna khongjang kaya changsilibani adumakpu lengak asina ngasi phaubada miyamgi kholaw tasin usinnadana leithokpa amadi miyam ngak sengani haiduna changlakhiba Central Force sing asi leina thokhan ningdaba thogdok sing thokpa helakpa asi miyamna aduki pendaba haibadu oire maramaduna hojikta isagi iramdam isana ngakcherage haiba wakhalona du lakle haina pendaba wafam sing phongdokhi hairiba wakat mifamaduda amobovagi President Y Kunjarani Poirei Leimarolgi President Ima Sorai Sammemcha Vice President Ima Kumudini General Secretary TH Apabi Kohorgi Chairman Fulindro Konsam Amukogi Vice President Koizam Helen Vice President Dr. Norendra Thokchomna Manipurgi Hojik Oiriba Phiba Masida Miyamna Kari Thodang Logani Haiba Wafam Singh Phongdokhi Loinana Wakan Mifamaduda Amukogi Executive Irom Odisi Mangang Newkogi Thomi Okram Nimayamadi IEDUCOgi President Olendro Susaruyaki Mara legidraba ima ko hinwain haitriba taibang jinjak phau ko thung thana saw phangjedriba adumlaba angang ani amthina hattok pigre loina na iho haiba thong sibu yaning de na changsin khiba adugulmaba athauba humaba ju CRPF ki maikai degi ka ba hattok pigre loina na ukhul jidasu adugumlaba
narco terrorist duna akhoi tangkul jasing ani masu ka ba hadok tigre sigi matang da khongjang mayam sang chele ta ka da west government na ta re ta ka da wa mapu sing le ka mapu na ta re loina na center da ki thaja leiba adung ba step central force sing che sigisna akhoi mi cham miyang ngak pagi namada akhoi mi cham miyang ki pusibu tiam sing na rakpada hena khudong jabu hele maram sina akhoi ngasi di akhoi lawba khongba akhoi wakat kudumak se amat tabi dramanina amadi akhoi ki pusibu ngak chen bi dramanina amadi akhoi ki hingbagi hakumala abanina akhoi tasengna akhoi mioi beni akhoi iramdam amadi akhoi ipuru akhoi na ngakcharage amadi akhoi kanamdagi mikha pondana amadi indra game na ngasi akhoi da yengiba magi parja moina magi citizen moina ubang ngamdrabanina akhoi makha ta ba sidadi akhoi gi punse akhoi na ngakcharage akhoi gi iramdam akhoi na ngakcharage akhoi gi purup akhoi na kanjarage akhoi gi jaga sidagi akhoi central post hanbigro akhoi mukhoi mathau ta de ha wa pamse ngasi gi wakhan gi pamsina Ukhrul district ta Kokiama sung Tangkhul Naga ani ge marakta chawna khatnaduna conflict sing thoktuna chamjaraba kunja sing asi ana amadi asok apan yaurakliba sigi daita pumba hauzik paleba lenga asina daita pumba pugadabani haina Congress Legislative Party CLP gi luchingba kaisam Megha Chandra Singh na phongdorakle wafam asing asi mahagna Ukhrul district ke litanda thokiba thodok singda soktuna rims ta laikhanariba kunja sing unaba chatpagi khongchatta mahagna phongdokhibani mahagna makha taraduna hai Ukhrul district ke Kokiama sung Naga sing Khul Singi Marakta Chawna communal oiba thodok sing leptana thokriba sida government asina tumina laisin basina khunja singi marakta ake tuzungba pokpa amasung thajana daba hengat hali haina phongdoki mahakna makha taraduna hai victim oiraba singda justice phanghanba amasung makha tana pamdaba thodok sing thoktana ba sinba haiba si government asigi mathoni haiki mahakna hai magi furup amadi kanglup ki damak khanlaga thabak tawrabadi manipur asi kanglup amatta leiba ngamloi haina MPCC ki CLP leader ke Megha Chandra na phongdokhi ngasi MPCC ki CLP leader ke Megha Chandra na luchingba team amana Ukhrulda Kokiama di Naga Kanglup ani ge marakta khuthokna bada soktuna Rims Hospital da layengduna leiriba asokpa sing yengsinba lakhibaga loinana angamba mateng pangbaga mari leinana wafam asi ke Megha Chandra na phongdokhibani mahagda makha taraduna lamdam asida mahausagi phibamda hanjinduna ingna chikna nusi chanana leminaba asina furupumna makki yaifaba oigani noma kangdana chingamadi tamda toina irang thokpa asina maram oiraga Manipur miyamna yamna awaba mayoknare communal violence asi thengnabagi damak state amadi central lengak ka honagadabani irang asina maram oiraga asok apan yawba kaya amasu lambi chatpa yadabadagi Afaba Hospital la layeng bangamdaba kayasu leiribadu lengakna layeng binaba honagadabani irang asi karamna thokhribano haibagi achumaran thigatpham thoki Chinda khak pauche da khak santi laubana yaroi haukiba kumjale singani kulhumdagi megi tang ahumdagi chatharakliba irang asi chahi ahum pharakadore irang asina maram oiraga maitai koki naga khak natana lamdam asida khundamina riba kanglup khudingmak awa chetheng phangle maru oiba sel thumgi phibam sotharakpa thabak phangdaba pot phangdaba amadi free movement yadana leiri kanana ain asi thugairakliba no haiba thigatpa changbani yana ba chatpana yaroi state amadi central lengakna thigatpam thoki road map ama semdana mahausagi phibamda hanjinana ba hotna ba haiba si state amadi center lengak thodang ni haiki ngasigi khongchada da congress ke luchingba sing Wokpang Raikhan Tiloken Singh Mohammad Wahidur Rahman N Helendro Singh amasung N Bhupendra Maitaina chingba saruk yaduna soktuna leiriba Singh thuna phagatpa oirasanu haina phongdoklamkhi Haiba communal violence violence naga kuki nati kuki mayam sisi lefan anabi section
election thorang central government amasung state government anisi punna inaminere hairaga anisi punna chaminere hairaga thuba matamda irang sile punna naba onagadabani masigi marmasina hujik ngarang sulai hujik su remote area singdi Urpuri district Kampopiga Kainaba jaga singda aso open mama sarkar ki lotion sarkar ki hospital yo bungam tana aso ko mama legi maramgi community ilang company na lambi sapya taba ko hospital yo bungam taba mama legi maramasina aso ba so open legi mayam si asisu sarkar na angamba amasung madugi sangba mayam si treatment si tawbigedabani loina masigi fair justice samasu masi karamaina thoklei bendo karamaina thoklei no have si aikona justice tawda si su irang si continue to bi machakam bole Communication Manipur University na Sinduna ngasi University asige Seminar Hall Department of Mass Communication da Vice Chancellor Manipur University Professor and Lokendro Singh na Chief Guest oiduna Media Archives and Research Center ama sangakre ngasi ayuk pung tara mathoi tabada pangthokhiba sangabagi thoramadda Dr. Memcha Loitongbam Dean School of Social Science na Guest of Honor Sanju Bachaspati Mayum Secretary Manipur Film Development Society na Special Guest Dr. Nongmaithem Rohikanta Singh, Head in Charge Department of Mass Communication, President Oinasar Gyaki, Tharamga Mari Lainana Secretary MFDS Sanju Bachaspati Mayumna, Manipur State Asida Thokliba Thokiba violence singi conflict singa mari leinaba masamakna laukiba video footage sing nauna sangariba archive asida donate tawkiba asina reason asigi contemporary history da visual archive oina thamba ngamkhanki sagnairaba photo journalist Ratan Luwang nasu Manipur da thokiba thodok singi photograph singa loinana reason asigi cultural amasung political landscape sing yawba photograph sing archive asida donate tawkiba asina tungi research amasung historical inquiry sing da mateng pangba ngamlagani makha tana akoi jam manina mahaki apokpa Mapagi Studio Archive oina AK Studio Photographic Collection oina thamlakhiba social life portrait practices amasung Manipur ge visual culture sing yawba collection sing nauna hangliba archive asida donate tawki thoramasi hogdokpagi thoramda saknairaba lamdamasi ge film conservator amadi Department of Mass Communication Manipur University ge guest faculty oiriba Dr. Johnson Raj Kumar na keynote address piduna hogdokhi of this, good number are there which are published in Manipuri language. There are English language paper also. The leadership is also very big. The Manipuri middle class, I must say, is a very mature and it's a very widely read, very conscious middle class. And this in the ongoing debate, discussions and discourses that is happening within and without the state. I am so happy to be a part of the conscious community in the state of Manipur. It's really very, a time with a lot of hardship, but in terms of intellectual content, I must say that these are very exciting time. Manipur thokliba ethnic violence asigi amata ngairaba solution de community anigi marakta unaduna wari sanarabata solution purakpa ngamgani hairaduna Congress ke luchingba masung Lok Sabha gi opposition leader Rahul Gandhi na Manipur da miyamna pamliba santi hanjilakpa si government asina thawa yaurabadi minute manga da hanjilhalakpa ngamgani haina phongdokre Garki College amasung Delhi University ke mahiroi nupi singa interaction tawraduna Rahul Gandhi na hai karigumba government of India
इंडिया मणिपुर शांति पुरखनगे खलबदी मिनिट मंगादा पुरखन बंगमगनी अदुगा करिगुंबा यूनाइटेड प्रोग्रेसिव अलायंस UPA ना पावर पायरम लबदी मणिपुर दा थोकलिबा इरांग असि अमगी मनुंगदा लोसिलमगनी हाइखी मणिपुर दा शांति हंजिलके हाइरबदी येतनरिबा कांगलुप अनिगी मरक्ता समजिननबा थोंग सेंबा मथौ ताई UPA हाइबसी इंडिया दा लेरिबा सेंटर लेफ्ट पॉलिटिकल पार्टी सिंग पुल्लगा सेंबनी मसिदा इंडियन नेशनल कांग्रेस ना लुचिंगदना लिसिंग अनि मरी दगे लिसिंग अनिगा तारा मरी फावा गवर्नमेंट पायरमी हाइकी महाकना मखा तारादुना मणिपुर स्टेट इंडियन आर्मी ना कम्युनिटी अनिगी खतनरिबा सिंग असि थिंगदबनी अदुबु हौजिकती कम्युनिटी अनि असि समजिनबा थोंग सादुना तुंग कोइना शांति लैनबा सिनबा मथौ ताई हाइकी मणिपुर दा थोकलिबा वायलेंस सिंग असि सेंटर ना लोइशिनबा पामदे हाइना मराल सिरदुना प्राइम मिनिस्टर नरेंद्र मोदी ना इरांग मायोकनरिबा मणिपुर स्टेट ता चटपीदना लैरी हाइकी महाकना हाई करिगुंबा UPA ना पावर पायरम लबदी मणिपुर गी इरांग असि पुंग अमगी मनुंगदा लोइशिंदुना लैखिद्रबा सिंगी इमुंग मनुंग सिंगदा मखोइगी नुसीजरबा मचामसु सिंग ngaक सेनबा ngamaлагदबनी हाइकी रीजन असिदा शांति हंजिलकनबगी दमक लाइरिक लाइसु हैरबा नहा सिंग अमसुंग सिविल सोसाइटी सिंगना खाइबुंग ताना लैरिबा कम्युनिटी अनि असिगी समजिनफम थीदुना शांति अमसुंग तंगदु लैताबा पुरकनबा होनगदबनी हाइना सजेशन तौखिबगा लोनेना कांगलुप अनिमकी लाइरिक लाइसु हैरबा नहा सिंगना वर्कशॉप सिंग ऑर्गेनाइज तौदुना शांति पुरकनबा होनगदबनी हाइकी पनबा याय राहुल गांधी ना लिसिंग अनि कुनमरीदा इरांग मायोक नरीबा मणिपुर की चुराचांदपुर मोइरांग अमसुंग जिरीबामदा लाक्तुना मफम सिंग अदुदा हांगलिबा रिलीफ कैंप सिंग द चंगदुना वायलेंस असिगे विक्टिम सिंग उनदुना अवा नुंगाई वारी साखिबा लेखरे नेशनल ह्यूमन राइट्स कमीशन NHRC की मेंबर बिजिया भारती सायनीना ngarang चीफ मिनिस्टर युमनाम खेमचानगा CM सेक्रेटरीट उनदुना स्टेट असिगी हौजिक लैरिबा तंगदु लैताद्रिबा फिबम असिगा मरी लैनना ह्यूमन राइट्स सिंगे मतांगदा रिव्यू मीटिंग पांगथोक्तुना खनने खरे हाइरे NHRC की मेंबर बिजिया भारती सायनीगी मणिपुर खोंगचत असि कमीशन असिना स्टेट असिदा थोकलिबा वायलेंस की मनुंग चना सेक्सुअल असॉल्ट का मरी लैनबा रिपोर्ट सिंगा मरी लैनना नोटिस इशू तौरबा मतुंग कॉग्निजेंस पीरबा मतुंग येंगसिनबा ओइना लाखिबनी हाइरे उनखिबा दुदा चीफ मिनिस्टर ना स्टेट असिगे सिटीजन सिंग मरु ओइना नुपी नहा अमसुंग अंगांग सिंगी राइट सिंग प्रोटेक्ट तौनबा गवर्नमेंट असिना खोनदुना लाखली हाइना फोंगदोखि हाइरे चीफ मिनिस्टर युमनाम खेमचान सिंग ना हिरम असिगा मरी लैनना सोशल मीडिया दा थागतपा पोस्ट अमदा ngarang चीफ मिनिस्टर सेक्रेटरीट NHRC की मेंबर बिजिया भारती सायनीगा उनखिबा दुदा मरु ओइना स्टेट असिगे ह्यूमन सिचुएशन सिंग खनखिबगा लोइनना स्टेट गवर्नमेंट ना ह्यूमन राइट्स सिंग प्रोटेक्ट तौनबा पाइखतलिबा थबक थौरम सिंग खंगहनखि इरांग असिदा वायलेशन की थौदोक कया थोखि अदुबु गवर्नमेंट असिना मखा ताना थोक्तनबा खोंथांग कया लौखतुना मियामदा डिग्निटी जस्टिस अमसुंग सिक्योरिटी पीनबा होनदुना लाक्ली हाइना फोंगदोखि चीफ मिनिस्टर ना मखा तारदुना गवर्नमेंट असिना मियामदा कॉन्स्टिट्यूशनल वैल्यू सिंग ngakna अमसुंग शांति तंगदु लैताबा हंजिलकनबा अमसुंग मियामदा थाजबा थमनबा होनदुना लाक्ली हाइना फोंगदोकले हिरम असिगा मरी लैनना ऑफिशियल सिंगना फोंगदोरखिबदा इरांग असिना सोखलबा सिंगी रिहैबिलिटेशन मेजर सिंग मरु ओइना फूड हेल्थ केयर अमसुंग एजुकेशन की मतंगदा डिटेल रिपोर्ट पिरकनबा NHRC ना गवर्नमेंट दा खंगहनखि हाइरि अमरोमदा कमीशन असिना इरांग मरी लैनबा स्टेट गवर्नमेंट की एक्शन टेकन रिपोर्ट सिंग मरु ओइना पीस कमिटी सिंग सेंबा रेस्टोर तौरबा सर्विसेस सिंग रिपोर्ट सिंग फंगहनखि हाइरि अपिकपा ट्राइबल फुरुप सिंगदा अखनबा मियेंग थमदना ट्राइबल फुरुप मसेल की मरक्ता पांजिल मानबा चौखट मिनबनबगी पांदमदा डेप्यूटी चीफ मिनिस्टर नेमचा किबगेना ngarang कांगपोकपी डिस्ट्रिक्ट हेडक्वार्टर दा लेबा महाकी ऑफिस चेंबर दा अपिकपा ट्राइबल फुरुप अमसुंग अंडर represented tribal single luchingba singa unaduna chaukat tharangi matangda wari sanakre hairi pangthokhiba mifamadu inclusive development haiba theme da
pangthokuna apikpa tribal forum singa government asiga haktheng nana engagement tobani haina saruk yakiba tribal leaders singna phongdok nakhi mifamaduda tribal luchingba singna makhoigi matam sangnadagi dabi tawduna lakliba maru oina phatraba lambi thong sing sembiba mahitam pham singda matik chaba infrastructure thambiba apikpa tribal forum sing protection tawduna makhoigi community asset sing development tawbibana chingba dabi sing nauna pukhalaki hairi tribal luchingba sing aduda deputy chief minister na makhoi gi khul singda socio economic progress lainaba promote tobiyo haina memorandum amasu pisin ki hairi tribal luchingba singna pukhatlaki ba wafam amadi memorandum adu soidana yengsingani haina nemcha ki bena thajaba pi ki hairi meeting aduda wangang laduna deputy chief minister nemcha ki bena hai Paikhatliba meeting asi apikpa tribal forum amadi marginalized community sing asi development gi mainstream da puraknaba government asina lokhalakpa khongthang gi manung chanbani apikpa community sing government asina khak mirai khiba leite society khudingmakta chammanaba chawkhat thamnaba honagani haiki Thokaningdaba violence oiba thodok kaya thoktuna chingamasung tampake district singda law and order amasung tangdu leitaba hanjilaknaba security forces singna chathariba counter insurgency amasung area domination singi manung channa ngarang security forces ke apunbati mamana Chandal district ke Molcham police station konba khangtung khulda chathakiba search operation da masing yamlaba khusukulai sing amadi pokhaiba yaba potlam sing phagatpangam khre hairi security forces singna phagatlaba potlam Singadode magazine galoinana 7.62 K09 assault rifle ama single bore rifle mari Moser style sporting rifle ama shotgun ama magazine galoinana submachine gun SMG ama amasung magazine galoinana pistol ama Pompi Mari detonator singalonana granite ahum Bafang radio communication set manga tongan ba nongmay maru kunipa namasung 12 goes cartridge mangani hairi amaromda security forces na Bisnupur police station ki manung chanba upokpi maya lekai da chathakiba combing operation da aina thinkraba lalholop NRFM ge kadarni haiba khwairakpam Doren Singh chahini funi thoyasi phabangam khre hairi mangondagi security forces na mobile phone ama phagatpangam khre hairi Thayong khulgi hingnabagi mafam oiriba kombirei pat chahi asigi February gi tang tara manga dagi hoduna nongpok hairok development committee na JCB sajana duna anoba khuntana ba khonariba se mari leinaba singna yengsinbiyo haina Thayong village authority gi maikai dagi appeal tawrakli hiramasi gi matang da authority asina sinduna Thayong khulda pangthokiba paugi mifam amada wafamasi Thayong khulgi khulakpa M achungkomna phongdokhibani M achungkomna makha taraduna lamlai assembly constituency ge manung channel riba Thayong kom village asi ariba khun ama oibata natana khun asigi akoibada khundariba khun kayagi miyoi singa ngasi phauba nungsi chanana hingminaba honaduna lakli adum oina mak chahi asigi February gi tang tara manga dagi hoduna nongpok hairok development committee na Thayong khulgi mafam ama oiriba chawrakna ekar tara manga pak chawba kombirei padasi JCB sajana duna anoba khunama tanaba honaragliba si tobigano mafam asida matam gi oiba thabak su nomduna Thayong khulgi miyamna punsi hingnaba honajaribani loinana handak ikhang khanghodana mafam asi Kothok khun tanaba honarakpa sida Imphal East District ki Deputy Commissioner amadi Lamlai Police Station na Cherol ama thaduna hiramasi gi matangda yengsinbinaba haijakhiba leirabasu ngasi phawba thabak oina onthokpiba leitri amadi Thayong khungi khunja singgi ayaba yaudana sigumba thawong asi chathabiganu hainasu mahakna makhata na phongdokhi
Islam lining chatpa singe chahi gi oina has chat nabagi saruk ama oina chat liba chahi asigi has mubarak lising ani kuntaruk manipur gi oina chat ka daba miyoi chani ga subna taret ngasi has ki damak imphal thadokre has chat ka daba Jatrik Singh Adu Betik and Resit International Airport Manipur State Hus Committee Department of Minority Affairs Manipurna Taramna Oklaba Matungda Hus Chatnabagi Saktak Che Saktak Fizol Madi Sana Thaknaba Potlam Singh Kusinaduna Ting Taibang Sembi Bamapuda Chatliba Jatrik Singh Adu Soida Ngamdana Yaukina Bamadi Halakpangam Naba Tauniki Has Mubarak Lisingani Kuntaruk Aduda Bisnupur District Manung Chanba Kwakta Dagi Miyoi Kunmatho Yauna Manipurgi Tongan Bamapam Singdagi Nupa Nupi Punna Miyoi Chaniga Supna Taret Ngasi Imphal Thadoki Aduga Ngarangna Miyoi Chamaga Humdra Nitho Imphal Thadoki Has Chatpada Saruk Yariba Kwakta Municipal Council Ward number 7 dagi Anwar Alina Phongdokibada Islam lining chatpa singna punsida amuktang yaurabadi ishor phangba ngamle haina thajanariba makada chatliba khongchada sida taibang sembiba mapuda Manipur asi hanagum leiminariba miyoi phurup sing ingna chikna leiba nungaiba khunai ama ohenbiu haina nizagani miyamna su nibiu haiki has jatrik ama oriba Kwakta Municipal Council gi caretaker chairperson Minarjan na Phongdokibada Islam lining chatpa singe yumbi mangagi manungda ama oiriba maka chadip chatuna taibang sembi bamapu khurumnaba chatliba asida lamdam si ing tappa pinabiu aduga atei chaning ba miyam su chatpa phangan biu haina thongni jagani haikhi Mission for Integrated Development of Horticulture MIDH 2025-2026 ke makhada Horticulture and Soil Conservation Bisnupurna Hybrid Vegetable Seeds yenthokpagi thoram ama ngasi District Horticulture Office Bisnupur pangthokre Horticulture gi Hybrid Vegetable Seed yenthokiba adu Thokliba irang asina maram oiraga relief camp ta leiriba IDP sing yauna punna beneficiary chani henbada aphaba makhalgi hybrid ki maru marang sing friends beans chili suttons tomato thabi valendri amadi brinjal gi hybrid maru sing lemna yenthoki baga loinana mamangi chahida District Horticulture Office na pikhiba maru marang na district asida khwaidagi hena puthokpa ngamkhraba best farmer ta khraba Khoizuman Mayai Lekai Dagi CH Khogendra da Selgi Manapiduna Ikai Khumna Basutki Thoramatuda District Agriculture Officer L Rashid Tombi District Horticulture Officer and Soil Conservation S Shushila Chanu Amadi Agriculture Officer Soil Conservation Dr. L Lai Shanana Athoiba Mitunglen Oina Sarugyaki Thoramduda Agriculture Officer L Rashid Tombi na Phongdokibada Lomi Singna Matam Matamgi Oiba Hena Chathok Legadaba Makhalgi Maru Marang Sing District Horticulture Office Tagi Lauraga Amadi Akhang Ahi Singdagi Pautak Lauraga Pothok Hena Puthok Naba Hotnasi Hariduna Mathang Chahida Thanaba Chara Oinaba Lauba Yaba Makhalgi Maru Marang Singsu Khaktuna Thamnaba Hotnasi Haiki Best Farmer Oina Ikai Khumna Kraba Chongtham Khogendrona Horticulture Department na Pirakpa Maru Marang Singasina Mai Pakna Pothok Marang Kaina Pothoki Bagi Matangda Miyam da Paudam Ki Not only farmer go, we learn my farmer acting nonsense. I do the next season of my tongue for city, Pedis Taradana, Taraga Kogi, Matangi city generations, the Kogi, Parmasina Tambi Deva. Sigi Hinavisim, Tangi, I know my under guest of the gay. She say every not only Pedi Katanate, Suzaka Katanate, Sisam Katanate, Master Katanate, P. Katanate, Loinamak Kogi Matangi. Hunnabu ida magta koi maru laura lauraga matangi oina sitsi khaga collection to thambiyoga akoi department na agriculture department na horticulture department na haiba sising ase koi leiriba farmer mayam se chi loi thungna pi Plastic pollution hantha hannaba environment kannaba
Lubanan Balamdam Ama Ohena Bagidamak Eco Network Manipurna Mission Green and Clean Highway Campaign Sigi Makada Sangsi Lakliba Tabak Thoram Gi Manung Channa Eco Network ki Plastic Collection Center Dagi Lakhat Chabani Season Nabadi Nomagi Lepalate Ekoina Nong Ngan Badagi Numit Taba Hauba Darkar Gi Matung in a seasonary ba potlam singi Madungda Plastic Potlam Kaya Masu Yauri Kudamoina Achathak ki potlam sing hablakpa yomlakpada seasonaba plastic ki khawna chingba kaya ama loisinpham khangdabadagi seasonaruba potlam sing adu mafam chadana langthokpa hundokpa paisinba masina maram oige oirakanda lambi sorokta koichai chaiba pham chadaba mafam chadaba motsilakpa kamsilakpa kaya asi hantha hannaba amadi environment kannaba Plastic pollution hantha hannabagi damakta Eco Network na changsin jariba thabak asigi makha chatharakpa oina ngasisu Ashok Traders ka khusamnaraga plastic kg lising amagi mayada pikhat jabani Sumaina plastic khomgatpa hobadagi hairok part to thokchom lekai asi yamna luba nanba mafam amasu oire yengbasu nungaire aduga miyamna su apenba oire loinena plastic khulleba miyoi singda su sel phangbagi nungaiba adusu phawhanle masina maram oiraga plastic khunba khombada Tantha Handre Maramaduna Environment Kanbadasu Kanare Lubanan Balamdam Ama Ohen Badasu Achobamateng Oire Aduga Plastic Kuliba Sing the Su Kajiktang Oire Basu Sel Pangzabana Imung Manung Pu Badamateng Oizari Matawasumna Mi Kuding Magna Isana Sezinaba Loiraba Potlam Sing Mafam Jana Thamba Mafam Jana Paisinba Loishinba Hekta Mafam Marang Kangdana Saitokiba Langtokiba Taubagi Mahut Luna Nana Loishinbagi Hainabi Leminase Manipur Langak Nasu Plastic Pollution Loishinaba Honabada Environment Kannaba Honabada Lubanan Balamdam Ama Ohenaba Honabada Pukchel Sengna Tabak Tobiu Aduga Asigumba Environment Kannaba Lubanan Balamdam Ama Ohenaba Honariba Mioik Sing the Su Mateng Pangbiba Matautai Loinana Miam Nasu Langak na Baikat Liba Tabak Toramadasu Mateng Hainabi Leminarasi Ekoipuna Environment Kanminasi Plastic Pollution Hantahan Minarasi Haina Eco Network na Fongdorakli Kuki Nupi Single Loop Ani Kuki Women Organization for Human Rights KWOHR Amasung Kuki Women Union General Headquarters KWUGHQ Singna Prime Minister Narendra Modi da memorandum ama pisiladuna Hanagi Chief Minister N Biren Singhi audio tape case asida judicial intervention PBU amadi tha asigi tang kunmari da Ukhrul district ke mulam amasung Singfel Kuki Khul Singda arm group singna chathakhiba thodok singda chenaba singgi mathakta khudakta action lokhat piu haina dabi tawkhibaga loinana issue ani asi Kuki Singge justice accountability amasung constitutional rights singda Chawna Sokhali Hairi Prime Minister the Pisin Kiba Memorandum Aduda Lisingani Kolumdai the Hora Kiba Manipur gi Irang Asina Kuki Jow Nupi Singna Awamacha Kangduna Lakli Irang Asina Laikhidraba Imung Manung displaced Oiraba Miyoi Sing Irang Asina Sokhalaba community Singi Mateng Pangduna Lakli Hairi Hanagi Chief Minister Oiramba and Biren Singh Lik Oikiba audio recording gi Matang Palladuna Lik Oikiba audio recording Aduda constitutional propriety gi wahang sing yauri audio recording adu criminal accountability amasung public office misuse tobun hairi hiramasi gi matang da Prime Minister na judicial supervision gi makhada independent oiba CBI gumba agency amada time bound probe to honbiu haina dabi tauri thasi gi mulam amasung Songfelda Thokiba Nomekapagi Thodokta Miyoi Ani Sikiba Asokapan Kaya Yaukiba Thodok Adu National Investigative Agency NIA the Sinabiu Thodok Adu da Laikhidraba Asokapan Nangkiba Masung Amangata Thokiba Singe compensation PBU Haina Dabi Tauri Dabi Singe Manunga Churachandpur Kangpokpi Technopalamasung Chandel District Singda Lairiba Buffer Zone Sing Amasung Chingkhong Singda Ahenba Central Forces Sing deploy Togduna Kuki Jow Sing Ngak Senbiyo amade Kuki Jow community ge luchingba singa dialogue tawduna tung koiba solution purak na basinbiyo haina memorandum aduda palli
Nonne district ki Khaupum police station konba Khaupum bazar da ngarang numidang pung 12 rom tarakpada khanghogdana haurakhiba maina dukan sing yauna yum mapal maina chakre hairi thodok thokfam dagi phangba paw magi matung ina ngarang numidang athengbada mafam khangdana haurakhiba mai aduna Thangnana Lairiba Yum Singda Waiduna Chak Pahurakibaga Lonena Mafamaduda Lubricant Yonba Dukanama Su Maina Tumna Chaki Mai Kanbagi Tabak Sing Mafamadugi Miam Assam Rifles Sing Fire Extinguishers Aduna Makatana Sandorak Tanaba Honeki Amaromda Mai Chakpa Adu Kananabagi Damak None Fire Substation Dagi Fire Service Mafamaduda Laknaba Honabada Lambida Uwa Sing Tektuna Tasilambadagi Fire Brigade Ki Team Sing Mafamaduda Ngasi Ayuk Angan Bapung Ahumda Tunglaki Amade Mafamaduda Mai Chakpa Kanbagi Tabak Singda Yauksin Ki Hairi Mai Chakbagi Taudogaduda Mi Asok Apandi Yauki Hairi Ngasi Imphal West ki manung chanba Uripokta I-20 amaga Jupiter amaga accident thokre thogdoga si ayuk pung 10 makhai helakpada Uripok ibon to sana khare helakpada thokibani mafam aduda Phangjaba pauda I-20 thoriba wangkhai achanbi kaitheldagi KH Ibohol Koba Asina flyover bridge tage Jupiter Mapuna Okram Chuthektagi Ningombam Indra Kumar si thomduna mafam aduda lehoraga gari macha Adu Chenduna Laklaga Iboton Sana High Secondary School Pauba Chelaki Jupiter Adu Mafam Adu Maktada Mai Chalaki Ngahak Lairaba Matung Fire Service Laktuna Kanki Soklaba Indra Kumar Rims Hospital da Pukhatuna like an Akrahairi Haujek Sanabagi Pau Ngasigi sanabagi pauda All India Football Federation ke biyang makhada India ge tongan ba state singdagi football club kunna saruk yaraga group mari khaiduna chatliba thasigi kuntareta ge hoduna chatharakliba I League 3 ge ngarang Madhya Pradesh ke Bhalagata Lairiba Mulna Football Stadium da Group C Kanglup ki sanakiba match amada Manipur ge team Klasa FC Kainona Chayagaon FC Asambu goal amasino da mai thiba pikre match adu mai pakpa ngamkhraba Klasa FC ge amatangairaba goal adu S Johnny Komna match ke minute Maudraga second mari chatpada chankhibani Klasa FC ge ani suba match hayeng ayuk pung mapal tabada BLG Diamond Rock FC Madhya Pradesh ka sanaragani Commonwealth Weightlifting Federation Sinduna Chatliba Thasigi Tangkun Mangadagi Hauraga Samoa ge Apiada Chatharakliba Youth Amade Junior Weightlifting Championship ta India ge Mahut Sinduna Saruk Yariba Athlete and Tom Chona kilogram humpu kanglupta anover record thambagam khre athlete asina snatch ta kilogram chamaga tara tare thangatuna anover record thamki clean and jerk ta su kilogram chamaga yankhai thangatuna anover record thamki baga loinena apunba kilogram chaniga humpu tare thangatlaga anover Commonwealth record thamki athlete and Tom Chow Housing Sports Authority of India North East Regional Center Imphal gi NCOE da Masana Sigi Damak Akanba Mawongda training Chathaduna Lekibani. Athlete Asina Anover record Thambang Gamlakpada Sai NCOE Imphal Harawa Fongdor Pagalonana Yaifa Pauzil Supidakli. Loisilakpada Maru Eba Pau Amukhana. Published Tawdringi Mamangda information adugi achum aran hana khangdokpa mathau tai haina IPR gi director na phungakre Tronglaubi amasung TM ka somda
ꯊꯧꯗꯣꯛꯁꯤꯡ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ Ukrulda thokliba ethnic clashing asigi daita government na pugadabani haina CLP leader ke Megha Chandra na phongdokre Department of Mass Communication MUNA University asigi Media Archives and Research Center ama nauna hangdokre amadi government na bu pamlabadi Manipur gi irang asi minute manga da loishin ba ngamgani haina Rahul Gandhi na phongdokre